ngasi ayuk phongkiba tongan-tonganba ayukki sephongsingnigi maruoiba pausing khongatjaraga mayamda share tawjigi anbada MYC gi advisor furamba laibak thibani MYC gi advisor case Rajenbu TS Jadumni kauba aman furambadu laibak thibani haina club asigi secretary khundrakpam herojina phongdorakli ngasi khangabokta laiba MYC club ki sangnena paumisinga unabada case herojina haiki khangabok ki government Polytechnic Sariba mafam asigi hek mamangda sizinaba yadaba mongsong oiduna leramba mafam asi phata haudi langthokpam oisilakpa amasum nisasafam oirakpadagi khangabok club sing BEDSCO KADASU UDA amasum NYC na NS 102 pakthokpagi thabak shuriba GR Infra Project Limited ki manager da haiduna mafam asi laibak thonjinduna siamani mafam asi lanai mi kharagi nate miyam gini haiduna TS Jadumni na MYC gi advisor KS Rajen furamani mana club asi gi advisor furambagi mahuta masa manao ama oina tathok tasin tawbiramnabadi laibak masa tai khanjaramgadabani mahakna khut tharambagi maram miyam khangna club ta sengdokadabani maduna trabadi club na mahakpu ngakpiroi hairi paumi singa unabadu da khangabok club sing BEDSCO KADASU UDA amasum NYC gi member singsu saruyaki haina poksi sin makhatarakli atopa pawa manamo Zobenal amadigi ganja kg kungani thoi fare kunga manga suba Assam Rifles na ngarang numidang pung manga ga minute kunrom tabada ti Jogjang village area da masagi sei taratruk rom suraba nupa masa ama ganja kg kungani thoi rom go loinana phare hairi Zobenal adu Ramthar Chuchampur da leiba observation home da thamkhre thaudo sigi matang na case ma lokot paga loinana thijin humjin bagi thabak chathari hairi hansu boxi sin makhatana phungdorokli Akasa Tarakpoina topa maruiba pau khara namu miyoi shurabi nupi singna apamba mafamda apama miyoi ga laiminaba yaragani High Court masagi sei kun helaba mapung mari pharabi miyoi shurabi nupi singna apama mafamda apama miyoi ga laibada athingba piroidabani haina Delhi High Court na phongdokhre wafam asi court asida thagalakhiba case amagi wayel sathabada court asigi justice Bipin amadi Rajneesh Bhatnagar gi bench amana phongdokhibani case asi nupi amagi masina maki manau nupi edu hokiba September 12 dagi nupa amana phajinduna thamjinkhre haina maral siraduna thagalakhibani case asi ga mari lainana sinariba masagi sei kun surabi nupi asi court asi gi mamangna video conferencing gi khuthangda masagi mot lokhi maduda mahak masana nupa du gi manakta masa yanaduna luhongduna laikhibani haina phongdokhi case asi gi wayel piraduna bench asina makhatana hai yum panbagi sahi yaurabi nupi singna mahak masana yana topa miyoi gi manakta mafam amada hektamak laibada athingba piroidabani masi nupi oibisingi masagi phangpham thokpa hakni masida ayet pa apanba oirakpa imung manungi miyoi singadu police na ningthina counseling pigadabani asigumba masa yanaraga laiminarakpa nupa nupi singa sida kanagumba miyoi singna aki tujungba lairabadi police na ngak sengadabani hanasu bench asina makhatana haiki hena poksisna makhatana phungdorokli pakhasa tharakpoin aten mamaru oiba pau khara numidang wairam pung 6 tagi ayuk pung 3 fawba night curfew hokre social gathering da miyoi kundagi henba yaroi chief secretary district marida zero surveillance hauragani bulunmang Manipur gi miyam COVID-19 laina laisatagi ngakthoknaba November 13 dagi hauraga Manipur gi singi district ani amasum Tampaki district ani puna district mari Imphal West Kaksing Chuchampur amasum Urkhulda zero surveillance hauragani state asida COVID-19 gi vaccine gi sem saba loire haina Manipur sarkar gi health principal secretary bi bulumang na phungdokre haina su oxygen makhatarakli ato papa mno mayam yen kaunaba miyoi singju phagat pahore yen kaunapam ama thuaikhre ngarang sagol su numiki nungthul pung mangarom tabra Thobal district police ki SP Dr S Ibom Sagi supervision makada khongjom PS ki timamana commando singalonena texam maning lekaida yen kaunapam ama thugairaga yen kaholamba miyoi ter fagat khre hairi police ki paunu hai texam maning lekaida leiba soibam ibungo sai yankhaiga mari apoppa lekhidraba Jugeshorgi yum the yen kauna halaga sel sauna thaduna ain kai pa thabak chathare haba akakna pa paw ama phangbadagi khongjom police station gi OC inspector K Santosh amasum Thawal commando gi OC inspector N Tekendra mitaina
पुन लिट तव पुलिस टीम अमना मफम अदुदा थोमजिलगा येन काउना हलंबा मियोय तरेत फगतखि पुलिस की टीम मदुना मफम अदुदगी येन लाबा मंगा अमसु विटनेसिंगी ममांगदा सिस तौखि फारबा मियोय तरेत अदु येन सिंग अदुगा कोनना खोंजोम पुलिस स्टेशन द सिन्नरगा आइन योयबा थबकसिंग लखोनबा प्रोसेस तौखरे हाइरेनसु पाउक्सियसना मखाताना फुंदोरखलि मखा सथरकपोइना यामना नुवाइतबा थमोय सुकनिंगाय ओइरबा पाव अमना सही नौरीबा अंगांग नुपी मसा अहुम नुपा मसा अमा मैना साकपदगी सिरे यामना नुवाइतबा थौदो अमा ओइना हौखिबा तांग कुनगा मंगागी नुमिदांग पुंग 8 मखाइ ताबा मतमदा कांगपोकपी डिस्ट्रिक्टकी के मोलजोल जंगल द सही नौरीबी नुपी मसा अहुम अमसुम नुपा मसा अमा पुन्ना अंगांग मरी मैना साकपदल सिरे थौदो असिगी मतांगना प्रेस ता फमा पावगी मतुंग इनदी सिंगदा लौ सिंगुबा तौनबगी साबा booming hat amada angang sing aduna matom ta tumningaida khanghaudana mai chalakpadigi makhoi mari adu punna lekhidabani mai sakhibagi thaudo odo angang sing adugi mamana khulda hidak langthak leiba aduga mabok aduna thangnana leiba khangpok sing amadagi pot leiba sakhibagi matamda thokibani leibak thiba thaudo aduda lekhidraba angang ahum adu pokminaba machin manaw ngaktani makhoi sing adudi Seminlang tuboy say tara, naisam kim tuboy say tarit amasum, hachong hoy tuboy say ahum apokpa, lunkohaw tuboy kawi. Kay Paizol bilis lagini, aduga atopa nupamasa amaduna, lingnay hoy kibgen say mari apokpa, lankolun kibgen kawi. Taudo aduda, Seminlang tuboy say tara sinamaki pigliba. Masanupi adu kanna bohona pada masada sada maudragi sangda mai sak pada gi district hospital kangpokpida lekana ba pukhat pada imphal gi rasmi district da refer to pada gi lekana ba hona pada tangkun ga taruki numidang oram da lekhidabani ke morzol gi sip lalkholun kibgena haikibida booming hat aduda thaudo aduda lekhidraba angang sing adugi mama masu mabo adu makhogi farm da hawai thrak thabagi leibani thaudo adugi matangna cookie gi civil body kayan awawa phungdokre laibak thiba thaudo adugi paw hek tabaga chief minister na khudak ta phibam adu yengchina official sing tharakre amasum local mla nemsa kip gens imung manungi awab la serv yakre kangpokpi district ki tonga ba civil body singna chief minister amasum mari lenaba official sing da awab taraba imung manung na mateng pangna ba amadi miyoibigi minung sigi ground da pi bateng bang sing yaba teng bang sing pikhre han su pokshi isna makhatana phungdorokli silakpoina topa maroiba paw khara namuk Drug case ta siyanaba matay manaw ko na phadok pikhre December 3 sentence hearing pangtholagani ngasi Lamphel Court Complex ta leiba Waikhom Tonen Maitegi Special Court NDNPS Manipur da Matei open court lauthokiba order amada drug case ta siyanaba matay manaw amma makhoi gi mathakta police na torakpa charge ki matungina mara laide habedigi phadok pikhre Court asina phadok pikhraba matay manaw adudi lalro jamai dulian chaikun ga tret more supermarket ward number 2 amasum maki mapuroiba kaksing waidi thongam lekai digi sawai jam robindro chaikun ga nipan apokpa s ibotombini haidi aduga mayam lo shilak poina pawji salai gi benggi oiba mayam update pibiro haibudu mayam si content masang ga yorame mayam lo share tawjaraki Imphal Police Station salai gi bank account kuntra ga taru freeze tawre Lamphel Police Station Salai Holding Private Limited amasung masigi Smart Society ki Managing Director oiram kiba Narengbam Samarjit saini putare apokpa lekhidraba en Jugindro tira lakhropam leikai gi mathakta KSM lakholaba matungda NIA da sinakibadagi agency asina satharakpa investigation gi manungsana Salai amasung Smart Society ki bank accounting thingjinduna thamlakiba ado Special Judge NIA Manipur maibam Manos Kumar na pikiba order amana Hangdoktuna sizinaba yankrabasu Imphal Police Station ge mekedi gi salai amasum Smart Society gi tongan bank account kuntra ga taru freeze tawshinduna thamli haidi wafam asingasi Imphal West District Police ki additional SP Law and Order na Chief Judicial Magistrate CJM Imphal West ta pirakhiba report amana haibani Police ki report asina court phungdoklakriba satliba kumja asigi March ahum gi ayuk pung 13 makhairam tarakpada aiba complaint report ama phangwadagi Imphal Police Station case ama register tawduna lokhotki case adugi FIR number 50 of 3/2020 under section 403 by 420 by 120 BIP sini hairi case asi thangmaiban hizam dewan laikai digi singtham tomsa sei humdraga mathoi apokpa lekhidraba CIS Manao file torokiba report ki matung ina lokhotpani complainant na ma ki wakat asida phongdorapagi matung ina haukiba kumja English singani ga 15 gi December amada
Oripo Kuman Temle Kaida Lebe Smart Private Bank Amada Tada Sindoi Sada 2.8 ki sang the pigani Hybidigi, Mana Lupali Sing Nipugi Senpam Smart Private Bank Sida Deposit of Kiari, Mana Deposit of Rabamatunda Senpam Masigi, Interesting Ta Kudingi, Lak Lavasu Maki Makedigi, Smart Private Bank Asidagi, Sielamata, Lok Toktan Larek Padigi, Bank Asigi Official Sina, Maki Senpam Adugi Intereski, Saruk Sing Su. Capital da onthok to na mamangi kumza English singa tarama pangi April kunga tereta maki apun senpam lupa lak amaga lishing ni puga samapan ga marfu ga taru oiki hairi senpam asi maki account da laire haba khangbadagi mahak na maki account update tawbugo lene na sel kharasu lauthok na ba chalubada hairiba bank asi thongron dun lairama thenaki hairi thonglalambagi Sapsaba maram khangdok nanaba mahaki maikedi honaki adubu Smart Private Bank asigi officer amata unaduna wari watai shanaba phangkide haidi hairiba complainant ki report asigi matungna Smart Private Bank asina complainant asibu criminal conspiracy gi makhada namthak tobiraga maki senpham sing asibu lana sizina kre habi case asi Salai Holding Private Limited amasum masigi unit ama oiriba Smart Private Bank asigi mathata register tawbuni haiki police ki maikedi gi court makhata na phongdorap wafam sing case asigi complainant asi Manipur State Road Transport Corporation MSRTC gi thapak torami adubo kumza English ngani da thapak ki potharaba matungda hairiba lupa lising nifu gi sanpam asi maki pension phangbagi sel singdagi Smart Private Bank asida deposit tawkhibani hairi Impal Police Station lokhat kiba case asigi mari lenena NIA gi Chief Investigating Officer oiriba SD Davis NR Marakta Salai Holding Private Limited ki bank account sing amasum atopa mari lenaba document sing pibiraknaba thasigi taragani thoida ayiba si ama pikhi masigi matungina NIA gi makedi gi pirakiba sirol gi matungina tongan ba bank kuntraga tarukta company asigi account sing lei hairi lonena additional SPLA na CGM Impal West ng sipirakiba report adugi matungina Salai Holding Private Limited amasum masigi Smart Society singi freeze toksele hairiba account sing leidiba bank sing Axis Bank Impal Branch, Vijaya Bank Impal Branch, Impal Urban Cooperative Bank, State Bank of India Thangal Bazar, State Bank of India Secretariat, State Bank of India Sagolban Branch, HDFC Bank, ICI Bank, SBI Pauna Bazar, Bank of Baroda, amasung Punjab National Bank Impal Branch na singmani hairi henasu pauksi na makatan phongdorog nen. Thank you.